Hi friends, welcome back to my channel. Ngasi yam special oiba hameng gi sa gi khuthong ama thong jarake. Hameng oily fat ngakani oily oiba pot ngakani aduna maram oiraga thau di hap jararoi mayam sia yam unique oiba recipe ni mayam yengminasi. Ahan bada fat hai tare oily oiba saruk makoi sing si ahan bada fry tawni hai badi boil tawbai mong da dum tawni sing hab hap ta bida low flame da minute 35 muk tawraba matung sidaida hameng sa atopa khara masu aina hapsabani siso adum punna boil tawbirani boil tawra matung sidaida minute 10 mukki around sise mamai kupsalaga thambirani minute 10 muk thambira matung sidaida mayam yengbiyo masadagi ising amasung thau gi saruk thokpa horae thau so habaptana tawgadobni ngasigi recipe si fat ngaktani na thau hapsa hapiraroi hap da bida sumaina dum tawraga thongba horani thongba hobasi tilo ani chop tawba tejpata haribop hapirani hapira matung sidaida amuka tilo gi paste chamas ama ginger garlic paste chamas ama hapirani hapa matung sidaida haiphet mix up tawrani mix up tawraga amuka pungkhai mok ki chang low flame da thau yaudabani na low flame da dum tawbiyo makha naptanaba high flame oiragna khar toina yengbiba tare aduga minute 35 muk tawbiyo low flame da oragna minute 10 muk tawra matung sidaida masala si hapirani masala si hapa matamda ahan bada murok chamas ama makhai garam masala chamas ama धनिया पाउडर चम्मच अमा मटन मसाला चम्मच अमा हल्दी पाउडर मचू है तारे चम्मच अमा थुम मिसाय अपाम मतुंगिना चम्मच अमा आईदी हापजरे अदुगा फजना सिसे मिक्स अप तौबिरनी मिक्स अप सी फजना यारिबा मखै थाव सी याउदबनिना नम चेंदनबा यारिबा मखै इसिंगी सरुक है तारे हाइफेट 100% लोयहनबिगदबनी इसिंग लोयरे मतिग याम manam chendaba amasung hawbe henbani ising sukyaw yawhanbinu loisanbiu ising adui matungda amuka hapiu si ising yawjadre lemhoriba saruk makoi sing si thaw ngaktani maina adum marak otpiu karu toina ole matik so hawbe henbani aduga ising amuk hapirani ising si requirement gi matungina sa si yamna munsanbo eragadi adum khajiktang hapa mahi loba yare mundribo eragadi ising khar hena amuk hapaga amuka lonbiu aigisi sasi munba khajiktam walle aduduna minute 35 amuka lolani amuktang lola matung sida amuka mamai kupsan birani haibadi lolisi mundrimnina si amuka yenge ko try tawre se handak mulle munbadai sini mayam chili naw mayam sing yam unique oi recipe ni try tawbiu. Hi friends, welcome back to my channel. Ngasi aina jagdori si mutton gi haibadi hameng gi fat ngaktani sising si mutton gi fat ngaktani chili naw mayam sing si first time ni try tawjarake sigi recipe yawjaramni aduga hameng sa to pasu yawjari sisi chili naw mayam sing hameng sa ni haudringe mangde chili naw mayam sing da request tawjari gi video si loifo yengbiyo amasung like comment share to viraga anova lakpai chili naw singna subscribe to viraga bell icon nambiramu haujaraga chili naw mayam sing yam hawgado mali fat ngaktani do piece khara masu yaujari haujaraga chili naw mayam sing
ꯏꯆꯥꯅꯨꯄꯤ ꯌꯥꯎꯍꯟꯖꯒꯦ ꯇꯧꯕꯅꯦ ꯐꯦꯠ ꯉꯥꯛꯇ ꯑꯣꯏꯕꯁꯤꯗ ꯑꯉꯥꯡꯅꯤ ꯃꯁꯥ ꯁꯣꯛꯀꯗ꯭ꯔꯅ ꯌꯥꯎꯍꯟꯖꯗ꯭ꯔꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ Jadi matingnya खुद का से प्राण पे है